China na landarakpadagi ngakthoknaba Taiwan na masana hotnajagdabane Defense Minister. China na attack tawrakpa matamda United States na soidana ngakthokpigani haina thajai haina Taiwan gi President Tsai Ing-wen na phongdokhraba matungda maromdom sasan tawjaba ithat asigi Defense Minister na ngasi China na attack tawrakpa matamda Taiwan na masana ngakthokjagadabani amasung atopagi mapan pura tangba tawroidabani haina phongdokhre. Laibak asina masa matomta nga zagadabani amasung marup amade atay group singna aikoige mateng panglakpa tarabade aihakna mamangdasu haikibagumna aikoi yamna haraugane adubu aikoina maduda pura tangjaraga laibadi yade haina Defense Minister Chiu Kuo Cheng na paumi singda phongdokhe haukiba chahi taragi khujing kaya sidata khwaidagi kanba mawongda China amasung Taiwan gi marakta tension yamna wangkhalakle Taiwan gi maphamda kihanba amasung pressure piba oina China na Taiwan gi air defense zone thugaiduna record oina warplane kaya marum thajin khe ing 2025 fawbagi manungda de China na Taiwan gi mathakta landana bagi achauba mapangal phangkhiba yai haina Taiwan gi defense minister na haikhe. Defense Minister Siu na China amasung Taiwan gi marakta tension wangkhalakliba se haukiba chahi nifu sida khwaidagi haksinba mawongdani haina phongdokhe. CNN gi interview amada Taiwan gi President Tsai na China na attack tawrakpa matamda United States na ngakthokpigani haina soidana thajai haina phongdokhe. Aikoina United States ka matam sangna mari thamlakpa maramna amasung US ki praja amade Congress ki support su laiba maramna aihangna chena thajai haina Tsai na haikhe. Interview aduda Tsai na Taiwan da US ki lanmi group macha amasung Taiwanese forces training piduna lairi haina phongdokhe. United States na Taiwan ga diplomatic mari thamdrabasu official oidaba akanba mari amadi thamle. Mamangda palamba Trump administration matamda US na Taiwan da military khulai yonbage thabak yamna hengatkhe. Pegasus snooping wathokta Supreme Court ki wayel taramna OA CPI. Pegasus snooping wathokta Supreme Court ki wayel taramna OA haina CPI gi Assistant Secretary Ajoy Kumar Luwangi cherolamana haide. Serol asina hai opposition party singi maming leraba lusingba intellectual circle gi masak naiba mi singda natana NDA lainga ke minister kharagi phone tapping tawbada sizinaba Israel gi Pegasus software lana sizinaba gi wathokna haukiba parliament ke nongju miphamda chauna sarangna bathokhan ke taxpayer singdagi yamlaba senfam arembada manghan ke lainga asigi security ga mari lainaba hiramda sizinagadaba aphaba makhal gi Pegasus software sizinabada miyam gi chauraba senfam arembada mangan bagi mathakta opposition lusingba sing yauna laibak asige masak naiba intellectual circle da laiba singbu laibak ki yeknaba oina lawduna makhoige mobile phone sing tapping tawduna laibak ki mayokta laiba sing oina miyamda uhanaba honarakliba se paliba laingak asina taseng namak authorian laingak tage hena sathiraba dictator laingak amani haina lawi haide. CPI gi National Council Secretary oibada natana Rajya Sabha gi MP su oiriba Binay Buswam na Pegasus software lana sizinabagi Supreme Court wakatke. Mahakta natana tongan ba opposition party singi lusingba singnasu Supreme Court wakatke. Pegasus software lana sizinabagi maram sing khanghan naba palivalenga kasida opposition lusingba singna kayarak taksinduna laklabasu namsinduna thamnaba honarakpadage laibaki khwaidage wanglaba Supreme Court nasu wathok ase khananaba sumoto case oina laukhatuna wathok asigi matangda khananaba October 18 matam lepkhibani haide. Information and communication technology khamthengna chawkhalaba matam sida hingliba miyambu seranana miyamda uhonana honarakliba yamna laibak thibane. Miyamgi privacy ngaknaba honabasi laingaki mathodang ni haiduna Chief Justice of India NB Ramana, Justice Suryakanta amasung Justice Hima Mohali na saba 3 bench na wathokasi miyamgi yamna maruoiba amani lawduna masigi asengba mari makhong sing khangba ngamnaba thabaktagi potharaba Supreme Court ke Justice RT Ravindranath na lutsingba cyber and security digital forensic amasung network ke maramda khanghairaba Alok Joshi amasung atay expert ama yawba member ahumgi committee semkhe masimak yamna singthaningai oiba wareni haiba wafam serul asida palle. Mathang sahi gi assembly mikhalda UP da BJP muthalagane Akhilesh Yadav Naharol singi thabak phanghandaba BJP bu mathang sahi gi assembly mikhal singda Uttar Pradesh dagi muthalagani haina ngarang Samajwadi Party SP President Akhilesh Yadav na
मुक्तुना हाइख्रे महाकी पार्लियामेंटरी कॉन्स्टिट्यूएंसी अजामगढ़ दुर्गाजी इंटर कॉलेज मेरिटोरियस ओइबा महिरोइसिंगदा लैपटॉप सिंग यंथोकलब तुंगदा पांगथोकप मियामगी मिफम अमदा वा ngangbada अखिलेश यादवना हाइखे अजामगढ़ सोशलिस्ट मियामगी अकनबा मफम अमनी अमसुंग हंदके मतांग असिदा बीजेपी ना खंगब ngamdaba खरा थोकलगने मियोइसिंग असिना नखोइगी थबकसिंग मुथतखिबा मरमना बीजेपी मुथलगने पूर्वांचलगे राजभर वोटर सिंगदा साहुम लैबा एसबी एसपी अमसुंग एसपी ना तृणमूल कांग्रेस टीएमसी गे खोलाव खेला होबे हाइबदुगे मवोंगदा खरेदा होबे हाइबा खोलाव अदुगा लोइनना लाक्लिबा उत्तर प्रदेश असेंबली मिखल पुन्न थेंगनगनी लाउथोखे महिरोई सिंह अदुदा वांगांगलदुना हानगी उत्तर प्रदेश चीफ मिनिस्टर अदुना हाइखे अइगी गवर्नमेंट मतमदा अयाकना अनौबा मिरोल सिंह अदुदा लैपटॉप सिंह पीखी अमसुंग मखोइगे नुंगाइबा दु उखे मसिगी लैपटॉप सिंह असिना मखोइबो अनौबा मंग अमा फंगनबो होनबदा मतेंग ओइगनी हाइना अयाकना हाइखे करिगुंबा नखोइना खुंगंग अमा हेक्तदा चटपदा अइखोइगी गवर्नमेंट ना पीखिबा लैपटॉप अमा पाइबा अंगांग अमा नखोइना थेंगनगनी अमसुंग करिगुंबा नखोइना मदु हांगदोकलुबदा ngasi phawbada nakoina aikhoibu amasung netaji SP gi founder mulayam singha yadapu ugane mahairoi sing adu thagaladuna mahakna haikhe mafam asida phamliba angang sing ase exam sing da phajana tawkiba amasung mark phajana phangkiba meritorious oiba mahairoi sing ngaktane makhoi gi fal sing adu laukthoklokiba matamda angang sing asibu government na ikai khumnagani haina aingonda fawkhe ayhakna masigi fawkiba adu भारतीय जनता पार्टी के मैनिफेस्टो अदु अहाकना पाखिबा मरमदगे ने मखा ताबा स्टडी सिंग सथब पांबा महिरोई सिंग दा लैपटॉप सिंग अमसुंग टैबलेट कंप्यूटर सिंग फ्री डाटा गा लोइनना पीगनी हाइना 2017 उत्तर प्रदेश असेंबली मिखल गे बीजेपी मैनिफेस्टो अदुना हाइखी अमसुंग हाइडिवा इंस्टीट्यूशन सिंग अदुदा वाईफाई कनेक्शन सिंग लहनगनी हाइखिबने बीजेपी गवर्नमेंट महाकी गवर्नमेंट ना तौरमखिबा थबक सिंग गे मना लौरी अमसुंग प्रोजेक्ट सिंगी ममिंग होंगदोकली हाइना हानगी चीफ मिनिस्टर असिना मारान सीखी बीजेपी ना हानबदा फ्री सिलेंडर सिंग यंथोई अदुगा एलपीजी गे ममल सिंग हेंगदहली हाइखी तमेंगलोंगदा आमुर फाल्कोन गे पुंसी कननबा डिस्ट्रिक्ट मजिस्ट्रेट ना नोंगमई खोंगदख्रे तमेंगलोंगदा मिरमदगी चक्ताबा लाकपा माइग्रेटरी बर्ड अमा ओइरिबा आमुर फाल्कोन गे पुंसी कननबा सरकार गी ओइबा पांदम अमगी मखादा तमेंगलोंग डिस्ट्रिक्ट की डिस्ट्रिक्ट मजिस्ट्रेट हुंगयो वोरसांग IAS ना डिस्ट्रिक्ट असिगी लाइसेंस गन एयर गन पाइबा प्रजा सिंगदगे मखोइना सिजनरीबा लाइसेंस के नोंमैसिंग खुदक्तगी हौना खोंगट हनख्रे डिस्ट्रिक्ट मजिस्ट्रेट ना नोंमै खोंगटपगा मरी लैनना ngarang दरकार ओइबा ऑर्डर अमा थोखरे हाइरे ऑर्डर अदुना लोकल गी ओइना काहोई पुना हाइरगा सुखंगबा माइग्रेंट बर्ड मखलसी तमेंगलोंग डिस्ट्रिक्ट ता थुंगलरे हाइना हौकिबो अक्टोबर 15 दा डिस्ट्रिक्ट असिगे फॉरेस्ट डिवीजन ना सरकार रिपोर्ट तौरपदगे खंगब ngamle haina palle uchek makhalasi mahusana tamenglong district yauna awang nongpok lamdamge mafam ayambada october thagi ahanba chayolda hek thunglaba thengnai uchek asi mafam amadage amada hongduna paibaga loinana lakliba november tha loiba phauba district asida chakta aduna leidaba yai haina order aduna thajaba thamle chakta ba lakliba amur falcon haidiba uchek asi khudaktagi hongna kanagumba miyoina हंटिंग तौदुना फागनबा कोइतान तानरे फाबा हाटपा मदे योनबगी थबकता अथिंगबा थमले हाइना ऑर्डर अदुना डिस्ट्रिक्ट असिगी मियामदा खंगलकले अरोइबदा ताबिरिबा पुमनमकपु थागतजरी।